Lakhipuronline puthokchaba December gi tang 15 yumsakaisa numit ki Khomjinba Pao tabirasi. Ahanbada maruiba Pao Manipuri Peoples Front MPF na sillangduna lakliba January gi tang 5 amasung 3 ta Assam gi CSO singi oiba conference ama Guwahati da pangthoklagani. Assam Police da Constable gi pham 2,950 gi damak candidate singda gi darkhas kauri. Assam lengang na kauriba thabak sing asigi damak matau karamna sem sagadage haibagi matangda lakliba nongmaijingda Lakhipur da khana nainabagi thauram ama pangthoklagani. Manipuri Brahman Mahasabha Cachar gi taruksuba kumon Mahasabhgi Central Committee na sinduna Cachar da leiba Hari Mandapta pangthokhre. Lakliba December gi tang 19 dagi 18 bauba Jammu da pangthokadoriba 29 suba National Thang-ta Championship da saruk yarunaba Assam gi sanarosing Jammu pangkhre. Jiribam da International Day of Persons with Disabilities ki thouram HRO Jiribam na sinduna pangthokkhre amashung Assam da miyoi chamaga 93 gi masada COVID ki anuba case thengnakre positive oibagi chang chada 0.35 oiri. Haujik mapung oiba pau tabirasi. Manipuri Peoples Front MPF na sillangduna lakliba 2019 January gi tang 5 amasung 3 ta Assam gi CSO singi oiba numinini gi oiba conference ama Srimanta Sankardev Kalakshetra Guwahati da pangthoklagani. Hairiba conference asigi aroiba numit January gi tang 3 ta ikai khumnabagi masak oiraba Assam gi CM Dr. Himanta Sharma da athoiba mitung oinaba haijarubada mahakna yamna thabak sinba matang thokpana WPT and BC amadi Education Minister Assam gi ikai khumnajariba Mantri Dr. Ranos Peguga khanaminaraba matungda mahakpu chief guest oina lakpinaba haijarubada ayaba pirakre. Numit nini gi oiba conference asida Manipuri Peoples Front punung sibiba thaugat piba mayam pumnamakna lengbiraktuna program asi mapung phanbiu haina phongdorakli. Assam Police ki Constable UB gi pham chatret ka manga amasung Constable AB gi pham 1950 gi damak darkhas kauri. Online da application pisinba December gi tang 10 dagi hokre. Application pisinba gi aroiba matam lakliba January gi tang 8 phawbani. Candidate singna State Level Police Recruitment Board ki website slprbassam.in da application form mention gadabani. Masagi chahi 19 dagi na 15 phawbagi manungda leiba oigadabani. OBC candidate singi chahi 3 komthokani. Mahigi thak Constable UB gi damak higher secondary pass tawba oigadabani aduga Constable AB gi damak sakhanglaba board natraga council gi makhada SSLC natraga class 10 porikha pass tawba oigadabani. Akupa marol gi damak slprbassam.in da changlaga yengba yagani. Assam legang na kauriba thabak sing sub inspector constable amasung commando na chingba thabak sing asigi damak matau karam na sem sagadage haibagi matangda December gi tang 18 nongmaijing numita Lakhipur Khuman Gurumai Mandopta khana nainabagi thauram ama pangthoklagani. Hiram asigi matangda ngarang ayuk Lakhipur Khuman Ibudau Thongnang Lampakta retired SCS Aramam Nandababu retired Major Purisabam Manidhon Oinam Biramani Longjam Gopendra Thokcham Haridas Asangbam Sopon Leisungbam Robindra Ingudam Dijendra na chingba miyoi sing phaminakre. Hiramasigi matangda retired SCS Arambam Nandababuna asumna phungdorakli. Hojik Assam Sarkana kauriba Sub Inspector of Police Constable in UB and AB amasung Commando na chingba thabak sing thabada karam haina sem sagadage haibegi matangda lakliba December gi tang 18 nomajing numit ayuk pung tara taba matamda Lakhipur Khumanda leiba Gurumayung Mandopta khana nainabagi thauramama waja singna sinlangjari. Thabak asibu thabiningba jamdrabada metric higher secondary BA amasung MA na chingba pass tawkhraba mairoi singna jawbi naraba khanganjari. Mahire singna lakpa meeting asi jawang naba lakpa matamda tangai padana khata amadi kolom pubirang nabasu ningsingjari. Manipuri Brahman Mahasabha Cachar gi taruksuba kumon gi 5 suba mifam ama Mahasabha asigi Central Committee siptila Cachar na sinduna Seramkhun Rongpur Cachar da leiba
Samurai Latpam Bon Bihari Sharma gi Sri Hari Mandapta ngarang pangthokhre. Ayukta Mahasabhgi President Bisnu Latpam Babu Tombi Sarmana Maira Chukatuna Thoram Hodoklaba matungda Thonga Tabam Abhiram Sarmana Taramna Okpagi warul pikhi. Monohor Mayum Ibungoton Sarmana Chahi gi Paudam Pathokhi matungda Khananainaba amasung Anuba like member singbu ikai khumnaba utkhi. Nungtilda Mahasabhgi Wangangloi Hazare Mayum Sam Kishore Sarmana Mifam mapu oiduna anisuba tangkaki mifam hogdokhi. Mifamda Gauriya Sampradayagi matangda khananainaki. Mifam asida yon kayadagi Brahman kayamaromna saruk yakhi. Aroibada Mahasabhgi Vice President Brahmachari Mayum Ashwini Sarmana Thagat wahai piduna thoromadu chinglemna loisinki. Lakliba December ki tang tara nipandagi kunmathoi phauba Jammuda pangthokadoriba kuntaret suba National Thang-ta Championship lisingani ka kunmathoi da saruk yaruna bagi damak sanaroi humpu humdoi official nipan amasung guardian kuntrataret Jammu ki damak khongsan khre haina Assam Thang-ta gi team manager KH Bhutachandra na phongdorakli. Sonai Academy na December ki tarani thoida aduga Lakhipur amasung Mongolpur gi sanaroi singna December ki taramarida Silchar dagi khongsan khre haina paw asina makhatari. Lakliba December ki tarani pandagi kunmathoi phauba Jammu gi Bhagavati Sports Complex ta pangthokadoriba kuntaret suba National Thang-ta Championship lisingani ka kunmathoi da saruk jaruna bagi damak Eastern Sonai Thang-ta Association Mongolpur gi sanaroi tarataret official sing amasung guardian sing yauna ngarang khongsan khre. Ahal naman kayana yaipe Mongol pi bagi thorom asida association gi president Thokjom Deben secretary Horombam Bishwajit loinana Maira gi president Moirang Thembina amasung secretary Mutum Moinaton saruk jakhi. Jiribam gi Babu Parada leiba PWD guest house da leadership and participation of persons with disabilities towards an inclusive, accessible and sustainable post COVID-19 world gi pandamda International Day of Persons with Disabilities ki thoram Handicapped Rehabilitation Organization HRO Jiribam na sinduna mapung phana ngarang pangthokre. Thouramda ex-MLA A. Biren Singh, Jila Parishad, Imphal East, Badrur Rahman, Jiri Development Organization JDO Jiribam ki President N. Sadananda Mitei Amadi, Apunba Jiribam Meirapaibi AJMP ki President S. Susila Devina, Mathang Sidna, Chief Guest, President Amadi Guest of Honor Oina Saruk Yaki. Chief Guest ki warul piraduna A. Biren Singh na, Aikhoina Jiribam da office masing suna leitaba, che chang amatang lauthoknaba honabada awaba kaya mayoknaribani khudingmak asi wanom drabadi phangdaba asida disabilities singna karamna wanom gadoribano haiba wafam kaya marum phangdokhi madugi shipam madugi phangom madugi banabam do iphado na dai na da organization puri ko kangu chejeri ko kangu singsisu amke ko ba na ko ko ngam da la ko phangda thani ka strain le चीज़ एक सारे गाड़ी में भी है गाड़ी में जैसे अवकाश में लोग ऐको इसी को बगी प्रॉब्लम है जिसको थोड़ा इस दीदी से करना चाहिए अदु को चापला बगी बतो में नगसी दीदी सिसु लाइरे जलसु निमान नबा इफाल लगी मैम मुदता दना दीदी सिद्धिंग को होना जरूर सिदा Presidential speech piraduna Badrur Rahman na haikibada Jiribam da disabilities kayamarom leiri government na piba yaba mating pibirabasu matik chana phangdi tabada yamna nungaijadi haiba wafam phongdokhi. Thauram loisalakpada disabled persons singda kudol pot kayamarom su khusinakhi. Jiribam si masakit ay sila na actually temporary hospital ay may Cachar side Rongpur Jiribam sa leiba imagine sabda mo kasi masakit nas ano sa iba lakliba project sa kanila makayo su mapino pa o ito makayo su
मथोई द हाफ चले leiba प्रजामया सुनन द प्रजामया से आई नि मसक मसु मसक मसु खीर कसु छोटा कसु आई नि है उन चले Assam dangarang mioi chamaga nifu mathoi gi masada covid positive oibe thengnakhre positive oibagi chang chada 0.5 oiri Assam dangarang laichada sina mioi ani laikidabaga loinana laikidabagi apunma masing lising taruk chamaga kunthra manga sukhre Manipur gi haksel loisingna thokpa paw matungina mioi 13 gi masada ngarang covid 19 positive oibe thengnakhi laichada sina ngarang mioi ani laikidabaga loinana laikidabagi apunma masing lising amaga chamapan mariputra nithoi sukhre Aroibada maroiba pau amukhanna Manipuri Peoples Front MPF na sillangduna lakliba January gi tang manga amasung tarukta Assam gi CSO singi oiba conference ama Guwahati da pangthoklagani Assam Police da constable gi pham lising ani chamri yangkhai gi damak candidate singda gi darkhas kauri Assam lengang na kauri ba thabak sing asigi damak matau karamna sem sagada gi haibagi matangda lakliba nongmaijingda Lakhipur da khana nainabagi thorom ama pangthoklagani Manipuri Brahman Mahasabha Cachar gi taruksuba kumon Mahasabhgi Central Committee na sinduna Cachar da leiba Hari Mandapta pangthokkhre Lakliba December gi tang 19 dagi kunmathoi bhauba Jammu da pangthokadoriba 68 suba National thang-ta Championship da saruk yarunaba Assam gi sanaroi sing Jammu pangkhre Jiribam da International Day of Persons with Disabilities ki thouram HRO Jiribam na sinduna pangthokhre amashung Assam da mioi chamaga nifumathoi gi masada covid ki anuba case thengnakhre positive oibagi chang chada 0.5 oiri Lakhipuronline YouTube channel gi Khomjinba Pao sandhokchaba ngasigi oinadi matang asida loijare